Handloom की पोथोगसी नुपासु सिजनब याबा फी मखल कया पुथोगलबदि मणिपुर की इकोनॉमी दा चावना अहोंग पुरप ngomgani haina गोविंदास कोंथौजमना फोंदोखरे मियोय कुंद्रामद जापानीज एन्सेफेलाइटिस ना नारे हाइबा खंगली हाइना हेल्थ सर्विसेज की डायरेक्टर डॉक्टर ओकम इबोमसाना फोंदोखरे अमदि इंसोलिसगनि तरा मंगा तरा तरुक्ता लुपा क्रो चामी हुंफुनिपान हेना खोंगतुना ख्वादगी यामना टेक खोंगतपा ngomki haina टेक्सेशन की कमिश्नर ना फोंदोखरे खुरमदरे ISTV पाउमिंग तामिरिबा सिंगुतराम नोक्चरे हौजिमा पुंगै बपाव निमित निफु मंगानी जथगदबा नेशनल हैंडलूम डेवलपमेंट ट्रेनिंग प्रोग्राम अमा इंडस्ट्री मिनिस्टर गोविंदास कोंथौजमगी निंथौ खोंग बाजार द लेबा मसाकी मयुमदा ngaraंगदगी होख्रे मिनिस्ट्री ऑफ टेक्सटाइल की डेवलपमेंट कमिश्नर फॉर हैंडलूम की स्पॉन्सरशिप की मखादा वेवर सर्विस सेंटर इम्फालना बिष्णुपुर सीडी ब्लॉक की ओइना पांगथोकपा अहानबा बेस की ट्रेनिंग प्रोग्राम अदुदा इंडस्ट्री मिनिस्टर गोविंदास कोंथौजम कॉमर्स एंड इंडस्ट्री की डायरेक्टर बी जॉन लांटिंग खुमांग यावना मई लेनबा ऑफिशियल कया सुसरुप याखे गोविंदास कोंथौजमना फोंदोखिबदा हैंडलूम की पोथोगसी नुपासु सिजिनबा याबा फी मकल कया पुथोकलबदि मणिपुर इकोनॉमी दा चावना अहोंग पुरप ngomgani मणिपुर लेरिबा क्लस्टर यांखैनिथोय की मनुंगदा बिष्णुपुर खक्तदा क्लस्टर तरामाथोय लेबना ट्रेनिंग प्रोग्राम असी अहानबा ओइना बिष्णुपुर डिस्ट्रिक्ट ता पांगथोकपनि हाइखे आईडी फी सिगी डिजाइन ओइना तमगे हाइबा नतगना आईडी लं संग्रोबदा आई तौरके हाइबा फुल टूबा याबा करम लैगे हाइबा पुनमसिंगसी मसाई डिजाइनर सिना तौरकदोय अदगे पुनमसिगी मथक्ता क्वालिटी कंट्रोल नमा लाक्तबा यारो डायरेक्टर बी जॉन लांटिंग खुमांगना फोंदोखिबदा ट्रेनिंग प्रोग्राम असी अतै ब्लॉक सिंगदसु पांगथोकनबा होनरे सेमिटलोन फरबदी लेबाक अदु साखतपा मसाना ताबने ट्रेनिंग सिंगना थवाई हक्सांग यावना सरुक याबियु हाइखे नोगी ट्रेनिंग तो बखान नहीं कोई वीडियो सो कोई ना नंबनी अदु सिंगदो मिनिस्ट्री दा एक कोई खबर तसिंग में तौरे एक कोई ट्रेनिंग फजन पांगथोए एबसिंग से लोइना खुद बखान दा यूटिलाइजेशन सर्टिफिकेट की बखान दा सेकंड इंस्टॉलमेंट से हमने तो बने जापानीज एन्सेफेलाइटिस ना सियन खिबनी हाइबा मी अहुंगी मनुंगदा अमा कंफर्म तौरे मियोय कुंथ्राम दो लेना असिना नारे हाइबा खंगली हाइना हेल्थ सर्विसेज की डायरेक्टर डॉक्टर ओकम इबोमसाना फोंदोखरे ngasi nauya pakang lakpa kendra gi manung chanba mekola amadi hiang thangda miyoy ani japanese encephalitis na nare haiba confirm tobodagi kendra sigi MLA RK Anand director ओकम इबोमसा family welfare gi director dr K Rajo amadi official sing chatune yingsinkhre मेकोला प्राइमरी हेल्थ सेंटर दालमदम अदुगी क्लब मेरा पाइबी जिला परिषद प्रधान अमदी मेंबर सिंह यावना जापानीज एन्सेफेलाइटिस लेना की मतंगदा मिफम पांगथोकतुना खननैनखे डायरेक्टर इबोमसाना लेना असिना नारे चिंगनबा सिंह अथुब मतमदा इसागी सैंपल लौरगा जेनिम्स दा टेस्ट तौथोकनबा खंगनखे लेना असिगी दमक मियामना थोइनमी पाइबिगनु कांगदगी नाथोकनबा अकोइबगी फिबम लुनाना थंबियु हाइखे मसी कांग जिकपदे थोपनी कांग जि लबुक तले अदुगा मी चौंगारोम चिकपेम दामा खतनी नादुसे अदुगा जीबा अतैदुना माना नारो मोदि लैब लोंगी ओइना मा कांगदुने इम्युनाइज तोबिरम मागी महिक्सिगी मकोनजे मागी हाइ करे हाइतारे नेचुरल होसी पोक्तोय अदुगा उरो हाइदना अखोगी उरो मखलानी ले अंगोबुसु अदुगा ब्राउन बुसु उरो मखलानी से फोगिंग मिक्सन मरांग काइने लेरे एक्स्ट्रा ngarang tara amusu लेरे अदुगा कांखन लुमनो हिदाक अदुगा फोगिंग तोंनो हिदाक कामनो वैक्सीन लोइना मतिक चाना फुल स्टॉक त लोइना ले मैम करीमतंग छातिबिगनु मसी यामना सिगंदब लेना ने कन नारबाउदा फजना कॉलेज गुंबा अखोगी वेल अखो वेंटिलेटर सपोर्ट लेबो हमदा लायंग अगदी अदुम सुक्सी हेंदब याबजान मरन मागी वानदरगा कोमा लेंगे मदुंसे मसी मेचिन सो होलना थमगदी मा विदिन 1 वीक त मथंद फार हगुले अदुना मसी याम पाखतपिगनु मैम बे लाम तोबिगनु पाखले दुंगा दो मी लिसिंग मंगा लेबे विलेज अमदा मैक्सिमम 1 नत्र 2 से हेना कसुना MLA RK Anand na प्रजा सिंगना लेना असिगी दमक थोइना मी पाइबिगनु माकी माकेदगी लखतप याबा थबक सिंग सरकार की मरी लेनाबा डिपार्टमेंट सिंग तानरगा पाइखलगनि हाइखे whatever possible measures to haibatai koi department side ki government side ke minister side ki MLA boy ai sam ki side ki lairiba koi panchayat ki library members sing koi president member loinamak everyone involved in this tonight ai my case kai to ya ke se koi music si step lo ho re ana se area se
fogging na singba te awareness counseling मैम सिंह immediately activate तौरनी Cinema hall sing thong lo na khibana Department of Taxation na loba amusement tax maming tangai silak le haina Commissioner Sailesh Kumar Chaurasia na DIPR da pangthokpa pawmi singa unaba da phungdukre thoramadu da Assistant Commissioner RK Khurkeshor amadi Superintendent Y Indra Kumar su sarugya ke Sailesh Kumar na makha taraduna Department asina tongan ba X singi makha da tax makal manga hena lawre masigi manungda value added tax amadi central sale tax na sale khwaidagi kaba oire haukiba sahi taret ki manung insolishingani mapan tarada lupa ko chama hubhundoi hena khungatuna khwaidagi yamdaba oike insolishingani tara manga tara tarukta lupa ko chami humphunipan hena khungatuna khwaidagi yamna tax khungatpangangke amaramda amusement and luxury tax ta haukiba sahi taret ki manungda lupa crore ama yauna tax khonga khomangam khide India da goods and services tax ta naraklabadi mapaldagi pot ayamba pusilaktuna Seasonary basi Manipur da di tax ta chauna kanaba piragani haike. That will be decided by council of course all states will be the party and throughout the country there will be one fixed rate for a particular commodity. So that is also going to help. And here multiple tax system like central excise, additional excise duty levied under different products, service tax, additional customs duty, these all will be subsumed with one tax. This is called goods and services tax. We are also for Manipur hoping for the best. Amaramda DIPR da pangthokpa pawmi singa unaba aduda craftsman training department ke joint director TS Manibabuna ITI pass tawraba matungda sarkargi department singda makhata ba training ki damak apprenticeship training tharak ke haibada yaningdaba department yawre haike Joint Director S. Ivo Chauba yauna sarukya khiba thawamaduda Mani Babuna makha taraduna ITI pass tawraba matungda experience tanaba tongan ba department singda apprenticeship training satuyai department sing aduda training singa sanaba thabak lairaku matamda DPC yauduna direct khanbagi kudong saba pigadabani asigumba kudong saba se piningdaba department kharada training lakaningdabagi mawong ulakpasi nuaiti haike Manipur da ITI Center Taramathoi hangduna tongan ba unit chama sukna ahum leire mahiroi lising amga chatuk nifugi sit leire haike Differently able persons in da phangpham thokpa hak sing phangnanaba yumda lebagi mahutta school da puthokpiu haina Education Minister K.S. Rachan Kumar na phongdokre Additional District Project Officer SSA Wangoi na sinduna ngasi ZEO Wangoi da pangthokpa differently able person kuntraumdoi da aid and appliances yanthokpagi thoramda minister na wafumasi phongdokhibani thoramadu da MLA Olukhoi MLA RK Anand amadi Education SK Director and Pravin Susarugya Pravin na phongdokhibada thoramasi ZEO Zone 1 da pangthokhraba matungda anisuba oina pangthokpani Education Department na paikhalakpa thabak thoram singda local NGO amadi guardian singi achouba thodang nei masina hena mapung phaba khongthang oigani haike Minister Ratan Kumar na differently able persons singda education piduna manaba miengda hingmina bachangi masina saukhatpa amadi ahongba lakpangam haike social outcast wina thanam base hujikje koigi mainstream lomda pusilakna da koigi wakhalda madolom da lai harkanda akoina makoiji akoiga karamaina makoigi sorna pithor pamugi tonganba talent mogi gift meam singse masi karamaina kon harness tawani masi akoina karbo mungda akoigi society da makoina su contribute tawbo yawo mung sira kona karamaina masi akoi cultivate tawgadage culture tawgadage hebse solonda laga le buse kona inclusive education da karida masi gi poiba Sendra Jingkhong da ain kaina sajinba yum amadi dukan sing SDO moirangna luchingduna Bisnupur Police ki akanba ngaksel ga loinena thudekre yum thudekpa yaroi haina miyamna chawna athingba pirakpadagi police na tear gas kaptuna tankhaikhre thawdodu da mi ani sopanang khre hari mamang thagi kulumdoi da SDM moirangna eviction gi order ama thokuna yum kai amasung dukan sing limit karani gi manungda lawthokna bakhangan khrabasu
ꯂꯧꯊꯣꯛꯇꯕꯗꯒꯤ ngasi ayuk anganbadagi Bisnupur Police ki makok thongba officer singyauna SDO Moirang amasung SDC Moirang na sidokna ba khunaki Senra Singkhong da khundariba amadi ithingi miyamna yum sidokpa yaroi haina khongjang sangsilakpa loinana police tamna nung thajilakpadagi police na tear gas kaptuna irang adu laksleba matung JCB sizinaduna aingi wangmada sajiliba sing sidoke police ka muknabada Moirang Themilan chahi nipu ithing haikol dagi soktuna CIC Moirang da first aid pidaba matung makata na layang na ba Imphal gi hospital amada purakre khwairapum mega Senra sai kuntra manga Senra Singkhong dagi su sokpadagi Senra da leiba sam rifles da layang ke SDO Moirang na phungdurakpada Senra si matamga chunaba tourist resort ohenna bagi pandam galoinana state land oiriba Senra Singkhong da ain kaina sajaliba sing takthokna ba government ki order gi matung ina takthokpade miyambu namduna takthokpa nungaitabana nimit 10 gi matam piraga masa masana sidoksanaba kangalaba fawbada sidoktabadagi tangai fadana ngasi sidokpani haide area ni haina ward number 5 ki anong tali hajuna karang municipality area na tender da yauna na bidi damta against registered clubs komba association komba kana komba har parking si manage tong ni le targeti makoi tender process da yauna ni namta haro wana sabat ko Johnson School Maningda Sariba temporary market set asi port yonbada kudong sadaba kaya mayok nabana Pawai bi ima kaithil gi akoi bada pofam phamge haibat yade haiduna samu makhongda wakani from chatakre nupi amana phungdorpada thaungi manungda akai atoi thoklaba kaithil sing hongjinba yanabagi thakta semgani haikrabasu thabak oina onthoktre haike Hambam japam dina paichabre aduna koina new market ki akoi bachida akoi je hamjage na koina tholakone adubu akoi kai khunna da matik charaba honorable wang minister nazaru re ngasi unaba matam sida mana habire hum boki manung jida sigi pathe manung jida koi phamba yana be area sta unna ba ma tawrage moi sigi semba ya bagi moi adai thara ko duing kai no to adu era ga jo khoi thaja de do semba di compulsory sem daw lai re adu ju akoi bachida koi phamjage na koi na tholak pane ba Legal awareness program gi apaphatagi matangda Imphal East district level debating competition ama school taragi mahiroi singna saruk yaduna Lamlong Higher Secondary School da pangthokre District Legal Services Imphal East amadi Lamlong Higher Secondary School gi teaching and non-teaching staff singa punduna Manipur State Legal Services Authority gi miyeng makha da pangthokpa competition aduda mahiroi singna magi oiba wafam sing phungdukna ke District Legal Services Imphal East gi Secretary Enok Nesorina Mafam kayada hujuk zatariba legal awareness program asi hena pak sanna khangnanabagi pandamda competition pangthokpani haike Igolaba topic debate amasi eseda tawisi legal awareness program ase nioi singsidai sida akoina hena pak sanna akoi aware ohinnabagi damakta akoina debate ki through da competition adagi essay ki through da amadi akoina resource person sina wangang ba khatan natana angang singda chu makoina khalliba feeling makoigi wakhalon se akoi puthokna ba masigi mawong sidai sida akoina program se pangthok saban Tamenglong ADC da BJP amasung NPF ki Democratic Alliance na Council semduna sahi amorom surakpada state ki Congress sarkar na miraiba amasung sagot thorang pakat pidabana Tamenglong gi praja sing lambi thong phattabagi kudong sadaba kaya mayoknari haina Tamenglong ADC gi chairman Namchinrei Panmaina ISTV News da phungurake Social Infrastructure Project ki makada suspension bridge semba Common Facility Center amasung mailoisang sing semgatle State Finance Commission ki makada medical law simuba amasung veterinary sakot hananaba proposal thaduna thabak pakat pa horabasu phangpham thokpa phan phangdabana kudong sadaba kaya mayoknari Congress sarkar na atopa ADC singa khenaba miyeng thamba amasung sakti pidabana thabak pakat pa ngamdana lehale cabinet ta lambi semnaba karak hana pukatkrabasu ngasi fawba thabak oina pangthokri haike Congress ki sarkar na khoi de miyeng thami basi atombi maya masadana miyeng thami bra haiba wakhansu marak ta khoi khalli council gi sarkar ama leina khoi gi angamba akoina fan letragasu krai digino puthoga khoi hojiksi porhol men magumba tauna hojik noi tambi sapeda su urangani sarkar bu grassroots ta lam development ji PB ragdi akhoi tongninba mayam si tothokpa ngamgada haiba wakhansu leye cabinet na decision lawkhiba mayam si fajana implement obiragdi koi grassroots leiriba council ki member mayam sarkar sinasu thabak tawba matamda nungaina thabak tawba ngamgadra
Manipuri ki Fazaraba Nat ki Fizet Letting Ubada Bhutanese Singi Puning Chimchin Bangam Kre. Lamdam Sigi Yongi Poto Ubada Masak Naiba Mirkayana Angakpa Wafam Pongdona Kre. Hiram Sidari Potama. Mangarak Suba Project Bhutan Mamang Thagitang Kuntramatuida India Yumtham Nabaleba Uriba Bhutani Konung Thimpugi Hotel Le Meridian Pantokre. अखोगी फिजिलेटिंग जे हेबदी अखोगी लमद खक एक्सपोज तौरगा तो ए मपान दे एक्सपोजर तौबे क्या कनो से लेते अदुना अदुगी मथक्ता हेबदी सपोर्ट क्या फंगदे गवर्नमेंट की दगी अतोप ऑर्गेनाइजेशन सिंग दगी अदुना इसाना अखोगी कांटेक्ट लेजबा इन ngasi इंडस्ट्री जे मतम खरा चही तरा म वर्क तौर समय याम नुसीबिना आइगोन इनवाइट तौरगा सुमाइन सो उरु लाव काइन कौर मतमदा अखोइना आई शो जे होय आई गारमेंट्स अदुम वेस्टर्न गारमेंट अमा हेतो उलगा अदुम तुखिबे याय कशु एंगोंदा अदुदुना मांगजब केम लेते मणिपुरी की ड्रेस उत्रगा अदुबु अना तंजाद लौरगा अखोगी पोट उल्हौरगा मीन मसक खंगौरगा हयेंग तुंगदा अखोई मैतई सिंजे सुमाइना फजई अखोई मणिपुरी सिंजे सुमाइना फजई अखोई फिजिट लेटिंग अखोई ओइबा नाटकी ओइबा चनबी मयाम लई हैबजे सिजे अइना मियाम उटनिंगबा अमदी सक्ताकनिंगबसिना सिना पांदम मांगोइनरगा अइना चटपम हम खुदिंगमक्ता यानिंगो आई अपॉर्चुनिटी लौरगा आई खोगी मैतई फीजे अइना हैजबा हैजदबा खरसे तौरगा आई प्रमोट तौनबा दुम होनजे people have to know that Northeast is also as beautiful as the rest of the country is, and that's the reason why I got to got along with Robert, and I love being part of all his shows. And it is a great feeling every time he dresses me up as a Manipuri bride or a Manipuri in the outfit. I really feel very, very happy, and I'm really happy to be wearing his collection once again. I have worked twice as a bride of Manipur, and it feels special. Like as a model, I have worn a lot of clothes, traditional as well, and I'm really happy that Robert is actually promoting Manipur's tradition, and it's beautiful. And I actually, even though it's not a bridal collection, but I feel on top of this world. I wish him all the very best. Manipuri clothes, yes, I need to say, because I've done some shows in Guwahati. I've worn this kind of mikla and all, but this thing, it's really nice. You can see the work, it's all handloom works, and it's really pretty, and it's very comfortable to carry. You can wear it any places, like in a bridal thing also, even in any celebration, something like. So it's really classy, traditional, nice, calm clothes like Bhutan and like Manipur. London Singing Tizarawa, Fidel Tingsing, Malayami Tata Pukanaba Honariva, Robert Naringa designer sing Yokat Pivam Tari, Hiram Sida, Marila Navasina, Mian Kamatum Ueravani. Designer Sigi Mike Degidi, I think Rak Lakadra Hivi Kizavalabana, Malayang Miam Tam Nagadava, Kolom Kayap to Topang and Dresu Hivi. Orapam Nawulina Pogam Devatiam and then Timpu Bhutan. Nagadoriba Independence Day Gamari Lena Lokat Section Torang Sarupam Oinangasi. Ayuk angan badalang kapal kunjada combing operation satakre. Imphal West Commando gi OC Sanjoy na luchingba police personnel sing Daruk Suba ARG Kangbu amade nupi police yauna punna satakiba operation aduna yum da changuna thiba humbagi thabak satake. Maka taba wahang tawang gi damak mir hum singjame police ta kushinake. Mama mapa animak laikhidraba soram boboy kauba chahi kunmarirom surabat naha ama ma ki manaw nupa amadi masal nupi amaga punna Migi Yumda Barada Laiduna, Hinabagi Lantinare. Masagi Sahi Marirom Surapadagi, Makong Animak Leng Dana Leraklaba, Sorambo Boy, Hosik Maki Manaunupa Amadi Masal Nupina, Apang Batabak Suduna Himinare. Masagi Layang Naba Santam Laitabana, Hamung Bagi Hendo Park Namdana Lady. Kalay Healthcare Solution, Shavolban Morang Hanubagi, Volunteer Sina, Physiotherapy Laying Satare. Kanala Zidaba Singi, Mateng Panguna, Ana Laying Tabak Tauriva Jenimsna, Mateng Pangiduna. Magmasagi anabasi family haina boboina pongdorakle yaragadi aisu chapangamde kongani ma chapangamde matam sangna chapangamtre phagunda dum leire
ꯑꯗꯨ ꯌꯥꯔꯒꯗꯤ ꯖꯦꯅꯤꯝꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯗꯨꯅ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯖꯦꯅꯤꯝꯁꯇ ꯂꯦꯝꯅ ꯂꯥꯌꯦꯡꯕ ꯉꯝꯗꯕꯁꯤꯡꯕꯨ ꯂꯥꯌꯦꯡꯕꯤꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯤꯁꯤꯗ ꯑꯩꯕꯨꯁꯨ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯅ ꯖꯦꯅꯤꯝꯁꯀꯤ ꯑꯣꯊꯣꯔꯤꯇꯤꯒꯤ ꯃꯥꯏꯀꯩꯗ ꯄꯨꯛꯅꯤꯡ ꯍꯥꯏꯗꯤ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯅ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯖꯅꯤꯡꯉꯤ ꯀꯪꯂꯩ ꯍꯦꯜꯊ ꯀꯦꯌꯔꯒꯤ ꯐꯤꯖꯤꯑꯣꯊꯦꯔꯥꯄꯤꯁ ꯗꯣꯛꯇꯔ ꯑꯔꯨꯅꯥꯅ ꯕꯣꯕꯣꯏꯒꯤ ꯑꯅꯥꯕꯁꯤꯗ ꯖꯦꯅꯤꯝꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯠꯌꯦꯡ ꯆꯪꯍꯟꯅꯤꯡꯉꯤ ꯍꯥꯏꯈꯤ ꯖꯦꯅꯤꯝꯁꯀꯤ ꯍꯟꯗꯛꯀꯤ ꯇꯧꯔꯤꯕ ꯍꯥꯏꯗꯤ ꯂꯦꯝꯅ ꯂꯥꯌꯦꯡꯂꯤꯕ ꯑꯁꯤꯗ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯕꯣꯕꯣꯏꯕꯨ ꯑꯃꯨꯛꯇꯪꯗꯤ ꯂꯥꯌꯦꯡꯗꯨꯅ ꯃꯍꯥꯛꯄꯨ ꯃꯌꯥꯝ ꯃꯤꯃꯥꯟꯅꯕ ꯉꯝꯅꯕ ꯖꯦꯅꯤꯝꯁꯀꯤ ꯃꯤꯠꯌꯦꯡ ꯆꯤꯡꯁꯤꯟꯖꯔꯤ ꯍꯥꯏꯖꯔꯤ JCILPS Women Wing na ngasidagi Kaisampat Leda Community Hall da khudang zarai henbagi khonggang changsinba hokre Women Wing gi convener TS Apabina Yellow Mi kanana ba government na thamoi sengna khonagadabani Ratanda wanted lapholiba asi khudakta handokadabani haina davi tawre makhoi semba bill na te makhoi pamdi miyam ne yaba bill ni ba aduguma miyam ne yaga da bill do mo ne draft tawriba bill se makhoi khara na tawraga hekta khoi ayaba yaroi mani JCILPS ki maruina thongmi sing pau ki aga khoi punna khangna bagi ma mathau ta he madu kai ko khangna dana makhoi khara na hekta pass tawre har ka to patar ga ni miyam na apam bill oi da patar ga ni Manipur sida ahum suba mamang da zakaya di thawai ta kiba i khen kaya ta kiba asopat kaya nang kiba punna maktu da gi hena kan ba ahum suba ni pilan amadi soidin ko kani hai da sin miyam gi dan amadi soidin KCP Military Joint Committee gi ahan ba mapok kumon thoram party gi general headquarter Imphal East West Bisnupur amadi Thawbal gi tongan ba mafam singda miyam ga loinena achamba thoram pangthuk hari Lubasigi Secretary Publicity and Propaganda Ningthe Mangang gi Cherol amana mapung ba thoram party gi general headquarter da president na mai tangbal loduna pangthuke Nimida sibu pangthok na bokhona bada angamba wakhal pangal amadi sel gi tengbang pirakhiba khudingmapu thagat pafungurke KCP Military Joint Committee gi ahan ba mapok kumon ga mari leinena ngasi Imphal West leiba children home amagi angang singda chaklen ama sinbaga loinena boy kolong kaya su yanthukre hari KCP MC gi mapan suba mapok kumon lupasigi temporary designated camp da pangthukre hari lupasigi PRO AK mangang gi cherol amana ningsing thoram atuda commander in chief Nongren Khomba chief of army staff party gi officer NCO private singsu sawyake Lubasina peace process ata kiba nimit adudagi ngasi fawba lepa leitana hiram kayada miyamgi seba tawbatna tana lukki member singsu maromdom lepchaba ngamnaba thabak kaya paikhatli peace process ta latuna miyam marakta thurakliba asigi mahai thabak na utkani amasung lupna taropa thabak kayada miyamna mateng pangwiba nungsiba upiba bu thagat phundorple ngarang Lamphel Excise Department Narcotic Cell gi kangbuna Survivor Terra Sapam Tagi amagi yumda thiba humgi thabak chathabada number 4 ga konana faraba matungda sajiwa jail da thajun khre hari haujiga temno pe amta lojari Osa pain relief ome khwang naba ok sikpa tang sikpa phuna bu singbada sinaba yarba lipsam putna puthok saba oza changi liver solak padagi puchu singaktaba hakcham choktarba tumba chaba yaraktaba khong hama numayaktaba singidamak amatta nayaba upaidi jolip syrup amasung jolip capsule bu changne sinabiyo Break matung nyam taram nuksari. Mapura balai kidraba HIV ga loina na hingliba nupi singda BJP gi candidate oina na bahot na riba oinam romen na thagi lupa chani piga daba pension gi senfam ngasidagi yentok pa hukre. Murang khom lo bung dalai ba network for positive people Imphal West na sinduna network asigi conference hall da pangthok ki ba thoram aduda district AIDS control officer Imphal West ki Dr. S. Gopal Singh District TV Officer Dr. C.S. Memcha Devi Amadi Network Asigi General Secretary S. Audita Devi na maru oiba music wena sarugya ke Singjame Kendra gi manung dalai ba HIV ga loinana hingauri bi mapura balai trabi nupi humudra manga da piri ba pension gi senfam ase makoi na hingliba makai pi gani haina oinam romen na haike Waraba alfam masida
ꯑꯩꯅ ꯑꯉꯝꯕ ꯊꯥꯔꯤꯕ ꯑꯉꯝꯕ ꯈꯔ ꯄꯤꯖꯕꯁꯦ ꯃꯁꯤꯈꯛ ꯂꯤꯃꯤꯇꯦꯠ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯩꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯑꯐꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯇꯧꯔꯒ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯛꯄ ꯇꯥꯔꯒꯗꯤ ꯄꯤꯔꯤꯕ ꯆꯥꯡꯁꯤꯗ ꯑꯁꯤꯗꯒꯤꯁꯨ ꯍꯦꯟꯅ ꯄꯤꯕ ꯉꯝꯕ ꯑꯣꯏꯖꯒꯦ ꯆꯍꯤ ꯑꯁꯤꯒꯤ ꯅꯔꯁꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯐ꯭ꯂꯣꯔꯦꯟꯁ ꯅꯥꯏꯇꯤꯡꯒꯦꯜ ꯑꯦꯋꯥꯔꯗ 2016 ꯐꯪꯂꯛꯈ꯭ꯔꯕ ꯖꯦꯅꯤꯝꯁꯀꯤ ꯅꯔꯁꯤꯡ ꯑꯦꯁꯤꯁꯇꯦꯟꯠ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯅꯩꯖꯥꯆꯥꯡ ꯊꯥꯡꯉꯥꯎ ꯑꯃꯁꯨꯡ ꯎꯆꯤꯋꯥ ꯄ꯭ꯔꯥꯏꯃꯔꯤ ꯍꯦꯜꯊ ꯁꯦꯟꯇꯔꯒꯤ ANM ꯇꯣꯏꯖꯝ ꯃꯣꯝꯕꯤꯕꯨ ꯑꯣꯛꯄꯒꯤ ꯊꯧꯔꯝ ꯑꯃ ꯂꯝꯐꯦꯜꯗ ꯂꯩꯕ RD ꯋꯤꯡꯗ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯗꯤ ꯇ꯭ꯔꯦꯟ ꯅꯔꯁꯦꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯅꯤꯄꯨꯔ ꯁ꯭ꯇꯦꯠ ꯕ꯭ꯔꯥꯟꯆꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯗ ꯑꯦꯋꯥꯔꯗꯤ ꯃꯣꯝꯕꯤꯅ ꯃꯍꯥꯛꯅ ꯑꯅꯥꯕ ꯈꯛꯇ ꯅꯠꯇꯅ ꯍꯦꯜꯊꯀ ꯃꯔꯤ ꯂꯩꯅꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯗꯨꯅ ꯆꯠꯊꯔꯛꯄꯕꯨ ꯁꯛ ꯈꯪꯕꯤꯕꯗꯒꯤ ꯑꯦꯋꯥꯔꯗ ꯑꯁꯤ ꯄꯤꯔꯛꯄꯅꯤ ꯍꯥꯏꯈꯤ ꯖꯦꯅꯤꯝꯁꯀꯤ ꯑꯦꯁꯤꯁꯇꯦꯟꯠ ꯅꯔꯁꯤꯡ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯅꯩꯖꯥꯆꯥꯡ ꯊꯥꯡꯉꯥꯎꯅ ꯐꯣꯡꯗꯣꯔꯛꯄꯗ ꯆꯤꯡꯒꯤ ꯃꯅꯨꯡ ꯍꯟꯖꯤꯟꯕ ꯃꯐꯝꯁꯤꯡꯗ ꯍꯦꯜꯊ ꯁꯦꯛꯇꯔ ꯆꯥꯎꯈꯠꯍꯟꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯈꯤ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯔꯕ ꯐꯤल्म मेकर अरिबम श्याम शर्मना पुथोकपा फिल्म तरेत विष्णुपुरदा नुमित मंगानी चंगना उत्पग लोइनना फिल्म मेकर असिना पांथोखिबा थबक थरमसिंग नैनगनी हाइना चिंगलैबाग सिने क्लब विष्णुपुर अमदी चिंखुराकपा आर्ट प्रोडक्शन फोंदोरकले फिल्म उत्पा अमसुंग नैनबगी थरमसे ऑगस्ट की तांग 19 दगी 19 फावबा चथगनी हाइरे ngasi manipur press club ta film artist elton thoi yauna pangthokiba pawgi film amada co convener el gopalna thoromasi ki matangda wafum kaya phongdurakhe नियम कायना गाड़ी खांबा अमदी पैसेंजर पुबा गाड़ी सिंह फागतुना अतेंबा मतंगी मनुंगदा केस समंगा रोम लोखतुना लुपा लाख अहुम हेना फाइन थेनख्रे हाइना स्टेट ट्रांसपोर्ट अथॉरिटी के इंस्पेक्टर TS दिनचंद्रना पाउमी सिंह फोंदोखरे ngasi ma ki office ta pangthokiba pawgi mifum amada diesel auto magic amadi winger service tawiba sing didim line ki oina ngasi drive chathabada gari yang khairom phagatke makoi sing ngasi ki manungda department na piba akaknaba license machingdagi henba ningthina tax thidaba amadi che chang sungsu sudaba gari kaya yaure miyamna chatok chasin nungaina ba chathari drive asida mai khudingmakna tengbang pibiu haike मददी मसिदा फाब पुनबा हसे अफब थबक नते अदुदुना मसि कंट्रोल तो बिरगा हाइब पोसी सॉल्व तो न होन मिनजे सोसाइटी की सेक्रेटरी प्रेसिडेंट सिंग की याउद्रगदि कोऑपरेशन पीद्रगदि मसि हर थुना माइ पाकनबा डिपार्टमेंट लोकल लेवा थबक सिदा कोऑपरेशन पीबी और हाइजनिंगे
punsida khena khudong thiba thorpa yai gari masa Hangang police station gi manung chanba lamlong gai lokchau sing hojikna miyamna Nepali basti haina khangnari ba chingna sigi chingkhada khundari ba yum kunmanga rom forest department na afam si thadokadabani haibaga loinana ngasi yum ayamba thude khre ISTV na phangba pawda afam asida khundari ba miyo sing sahi kunmanga gi mamangdagi khundaraklabani hojik miyo chaniya khairom khundari afam asida forest department na matam sangnadagi khundari ba khunja sing hongdokhinaba hairakiba lei adubu aiba che oina di ngasi fawba pekpadi leite mafam asida makoina khundabagi sahi gi tax oina manak nakpada khundariba miyoi singna makoigi dokhon tawba mafam ni haiduna tax lobo su chathre mafam asida khundariba khunja ayambana kangpupi kendragi kharpani gi voter card pai khunja singna phungdorakpada makoibu forest department na matam amata pidana ngasi khangudana yum thugai biramba nungaitaba fawi haini thamlake Gurkha Welfare Union Manipur gi General Secretary Kharkha Tamangna mafam asida forest department na makoigi reserve area ni haiduna yum sing takthokpa akaiba karisu leite adubu community ama khaktada atamnana tawba manba forest department ki thawong dipende manang nakpa chingkhong kayada tongan ba jati kaya su khundade department na manaba miyeng yengbiu mafam asida khundari ba miyo sing nauna yum hongba angang singi lairik laisu tambagi yengbiduna matang kharadi makoida pibiu haike Manipur Sarkar na Center dagi thadarakpa senfam sing lana sijinaduna mangankri haibagi matangda hanagi Chief Minister R.K. Ranbir gi masanupa R.K. Premjitna High Court of Manipur da thangatkhiba PIL ama ngasi Acting Chief Justice Rakesh Ranjan Prasad amadi Justice S. Sartogi bench na lagliba September 8 da Manipur Sarkar gi mai leinaba singda paukum piraknaba notice issue tawkhre hiramasiga mai leinana ngasi Manipur Press Club ta pangthokpa paumi singa unaba amada petitioner gi Advocate Supreme Court ki lawyer su oiriba Rajesh Agrawal na Manipur Sarkar na public fund sing lana sijinakiba singi manungda phundi sengba Forest Department of Finance Central Vigilance Commission amadi tender tawgana trial basis da thabak suan kiba NS Progressive Construction Limited Hyderabad amadi MSK Pro Infra Works Private Limited na niyom lana thabak tawduna mangan kiba senfam sing adugi matangda petitioner gi maikaidagi special investigation team natraga retired just na chingba singna saruk yaba committee amana thigat hananaba court ki pungning singsinke. See, my friend, the petitioner herein had been doing the things, collecting, talking to the people, going to the sites. It's a large volume of work, which was hard work, which was required. It's not that on a single day a petition is drafted. All this has been done not to have gain any political motives or some other benefits. It is purely a welfare activity, which I say that now everybody has a right to do that, and it should be taken up. After all, this is public money, your own money, taxpayers' money. It cannot benefit. This money cannot benefit few sections of the people. It is meant for the benefit of the entire public. Petitioner R.K. Premjit na phungokibada PIL thangalibasi rajnitigi khudong saba longnabnate mahak mikhalsu thengnaroi hawalamiba Manipur gi tungi mirolda awonba ama puraknaba pandamdani masida Manipur miyamna mating pangbiu haike is very clear that I see future of the 50 years. So if somebody punished, not a small one, the big guns, big suit, if guilty, if found guilty, if punished, then there will be changes. Then it's benefit for the people. They cannot bluff the people. They cannot bluff the people. So this is the only my benefit. If found these things guilty, let the court punish them, and the justice will come, and our future will be good. We are not going to get immediate these things, the benefit. But your son, my daughter, or everybody, it will get benefit after 40 or 50 years. Look for 50 years if you want to become a leader. You look for 50 years, not for this concern here. Why? Why they are looking from poor people? They are the leaders. Why they are looking from the
poor people, from the farmers. थासिकी तांग कुमापन अमसुंग कुंथ्रागी लोनबा अहिंगदा सजीवा जेलदा थोखिबा थौदोक अमदा साउदी मुस्लिम अनि यावना मियोय अहुम लेखिदबा अदु जुडिशियल इंक्वायरी तौगदबने मरी मतासिंगना लौबा लाक्ट्रबदी स्टेट असिदा लेरिबा मुस्लिम कम्युनिटी दा असिबा हक्सांग खुशिनगदबने हाइना मुस्लिम एडवोकेट लीगल सर्विसेस अथॉरिटी ना फुंगदोक्रे एडवोकेट असिगी प्रेसिडेंट एफए खालिद यावना पांगथोकिबा पावगी मिफम अमदा हानगी जनरल सेक्रेटरी एडवोकेट रवि खाना हिरमसिगी मतांगदा मणिपुर गी चीफ मिनिस्टर अमसुंग न्यू दिल्ली दा लेबा साउदी एम्बेसी दा मेमोरेंडम अमा पीदुना तक्षिलगनी थौदो असि मजिस्ट्रेट इंक्वायरी तौनबा लौखिबा फिरेप यारिंगदे हाइके मजिस्ट्रेट इंक्वायरी गुंबा डीसी अमने हेड तौरगा इंक्वायरी तौनी हाइबसी यामना नुकनिंगबा थौदोनी मसिदी जुडिशियल इंक्वायरी अमा ओइना तौहनिंगी मदुदा यामद्रबा तंगाई फदना ऑनरेबल हाई कोर्ट की जज अमना लुसिंगे हारगा जुडिशियल इंक्वायरी तौरे हारगा मदुगिदो चेनबा सिंग मतिक चाबा दिफेनिंगी लाकदरिबा असेंबली मिखलदा बीजेपी की ओइना चही हुंबुद्रा मंगा हेलबसिंग टिकेट पीदनबा बीजेपी कोर कमिटी की मिफमना खनखरे हाइबसे युमफम यावदबा पावनी हाइना बीजेपी की वांगांगलोय ओक्रम जोइना फुंगदोकले कवादा लेबा माकी युमदा पांगथोकपा पावगी मिफम अमदा पार्टी की ओइबा पाव अमा फोंगबा मतमदा मरि लेनाबा अथॉरिटी गा पाव फाउनदुना अचुम चुमदा थिदोखनिंगे हिरमसिगी मतांगदा कुपना थिगतनबा पार्टी लुसिंगबसिंगदा वाकतकनी मीडिया दा अरोनबा पाव पिसिनबा हाइबसे मतुंगदा तौहनिंगे अमरोमदा खोनांग फैदेक्पी एरिया दा इसिंग फंगदबगी अवाबा मायoknaribasi मरि लेनाबा मिनिस्टर ना मियंग संगयु हाइके मदी पाव को सिम बॉयज नो अरान बॉयज नो तो बवानी देट इज डिफरेंट थिंग अदबो अकोई सिगुंबा पॉलिसी मैटर अम लेरगदी पार्टी की अथॉरिटी ने नथी न फोम भाई अदे बीजेपी ऑफिस दा लीडर सारगा अकोई की प्रीस्ट मसक लोग गफाम ngang मधुगी अकोई पाउदार अकोई फोंबा याम अनकल्चरल दिस इंफॉर्मेशन दिस अकोई रिपोर्टिंग इज वेरी अनकल्चरल नमित खरा पीरी आई ngasi CSM आई से मिनिस्टर दा आई पर्सनली पीगने PhD मिनिस्टर दा मसी पर्सनली पीगने आई मतम खरा पीरी मसिदा अकोई पीनी मतम सी मनुंग दा सिंग पीद्रगदी अकोई तसेना अकोई यामना डेमोक्रेटिक ओइबा खोंजंग अमना अकोई खोनांग बेदे सिंग पीनबा अकोई खोनगनी नैश्रम नबकिशोर चैरिटेबल ट्रस्ट ना था अहुम खुदिंगी ओइना डिसेबल पर्सन सिंगदा व्हील चेयर कुसिनबगी थौरम मखाताना ngasi nupi masani da wheel chair kusinakre ट्रस्ट असना सिंदुना योरेमबम द लेबा LG रोज गार्डन द पांगथोकपा थौरम अदुदा प्रोफेसर RK लेनिन अमदी ट्रस्ट की चेयरमैन L नबकिशोर सुसरुक याखे लंथबाल लेप्तगी लेसांगथेम बेमबेम अमदी कोदोंपोकपीदगी सोइबम प्रियादा व्हील चेयर कुसिनके वांगांखिबसिंग फोंदोकनखिबदा डिसेबल ओइरे हाइदुना मयुमदगी हेदोखंदबा असि अरानम खोंथांगने मखोइबु मिपान तांगदनबा इमुंग मनुंगी मियोइसिंगना मसाना ngamjaba sinpham palanduna senthok lehnaba khonagdabani haike Kanglaipa Commercial Affairs Association na PDS ki polam lana yonthokpa amadi mamal henna yonba thingnaba chatharakpa khongjanggi sarukama oina ngase sangai progdu leiba godown da check tongnaba tangsinbada official gi ayaba yaudana check tawba yaroi haidana athingba pikre association gi co-convener KR Thoksomna phongdorapada PDS की पोलम सिंह मियाम दा फंगनबगी महुत्ता लोन ना योंथोकपा अमदी फुल सिक्योरिटी एक्ट की चेंग जून अमदी जुलाई की येनरिबा असि खंगदोकनबा होनरिङैदा एसोसिएशन ना थिंगदुना फंगनदबनी हाइना डिपार्टमेंट ना लाना संदोकरे मसी यामना लाइबक थिबनी हौजिक चेंग केजी दा लुपा 12 ओइरिबा असि हाना लेपखिबा ममलदा मैलैनबा सिंगना योंबियु हारिबा वाफम असि अक्टोबर फावबा चटनगनी हाइखे चेंग से केजी द लुपा 12 अदुगा हाफ क्विंटल ला बेखाय बोरादा लुपा लिसिंग मा सामा सिदगी हेना ममल हेना सुयोन योन बिगनो हाबसिमा थमसगे अदुगा मसी एकोय अक्टोबर तांग 15 फावबा एकोय मसीगी सना जगनी अक्टोबर तांग 15 गी मतुंग दगिदी किलो द लुपा 15 दा अमुक हंथरगा बेखाय द लुपा 55 दा अमुक योन बिगदबनी मसी योन बिंगा ngasi pasoi police station amadi mapan suba sector Assam Rifles ki makada Taranithoi suba Bihar regiment ka khusumnaraga Pasoi bazar dagi road safety ki matangda cycle gi rally ama satkhre cycle rally adu Imphal West ki mafum kaya da chatlaba matungda Pasoi da amuk halakhe Oinam Nagar Panchayat ki National Food Security Act ki matangda card phangandabagi mayukta
August manga da tidim lambi thingbagi khongjang sangshin gani tawramba adu yanaba purukpatagi handokli hare DSO Bisnupur ga Oinam Nagar Panchayat ki hold up miyam ga punna phaminaraba matung yanaba asi purakhibani DSO na matam sana kat saba amadi miyam da piba ngamdaba se internet ki khudong sadaba leibana matam sana upload tawba ngamhodabana ngamkhidabani kat phangogdaba sing athuba matam da phanganaba konagani haina thajaba pikhe Amaramda Oinam Hemantana SDO na piri bathajaba se thabak oina onthoraktrabadi matam amada hekta banasi tawgani haike Ningthaukhong Municipal Council Loktak ki imai wangkhalakpadagi Ningthaukhonggi Loktak khongban mayada khundaribasing ising thumjinduna leifam leitabadagi relief camp ta changjafam lawduna leiriba imungsingda Ningthaukhong Municipal Council gi Congress Councillor singna cheng hawai thau amadi chana thaknaba polam sing mateng pangkhre Ward number 6 da leiba Ningthaukhong Kha Junior High School gi relief camp ta leiriba imung 12 da kendra sigi MLA Govindas ki loina bina khusinaba selgi tengbang yauna chairperson ke minina kusina ke ward number 7 10 13 amadi 14 gi ising thumlaba bafang singdasu tengbangi polam sing yenthoke matam sangna ising thumjinduna leirakpana laina kaya sandorakpa yabagi akiba leiriba si yengnaga medical department na ana layengi khudong chaba lokatpina ba pung singshile Rimsta intern tawba Dr. Gyaneshwarbu hostel da tamthina phuraga thanambagi matangda langla langjin puthoktabagi mayokta jeshina August tang taradagi matam kaktana tidim lambi thinglagani hari ngasi Ningthaukhong da pangthokiba pawgi mifum amada JSU ki convener RK Sanatombina thodosigi matangda khuraidagi nupi macha ama Chennai hairubadagi JSC ama semduna chenadi haina media da sengdorakhe tungda khurai JSC gi convener na MLA yauna yasinaba puraksi haina khangalakpadagi thanga kendra gi MLA gi quarter da kupna khanane nakhe adubu numit aduda yasinaba purakpadi ngomkhide Makata na Manipur gi maru oiba imalok ki luchingba sing yauna phaminasi haiduna ngase Ningthaukhong da kawbada lakani hairam laga lakhide masimak yamna laibak thibani haike ngasi pawmi singa unaba aduda poire leimarol mera paibigi MM Chobi AWWA gi memsa kanglamai gi mema sangai protection forum amadi mera paibi lukaya gi luchingbi sing su sarugya khe Kaisamthong Irompukri mapal gi atekpa pol sing sidokadaba maramna 33/11 kV Kaisampat substation dagi piriba tidim 2 gi feeder hayeng ayuk pung 13 dagi nungthil pung 4 fawba mai mutkani masina maram oiduna tidim road khagempali amasung Kwakatel area da mai phangloi haina DGM na khanglake hauji amka na tenu dem talajure India gi ahanba national awardee government of India na piba silver dew makhal suna lejare half liter 750 ml 1 liter 2 liter 5 liter and 20 liter jar as an distributor amadi akupa marol Loktak industrial state takiel da contact tobiu Upon fitness center sinjaba Manipur ki khwadi ki chawba case price oriba 6 state level transformation challenge 2016 paktuk sergani August 8 preliminary round November 3 ta final round loina grand final November 22 da competition asi thaung gi manung da masagi rumba henba madi wat pamyo singna masagi normal weight thamduna chung firal chaba changdam bani saruk yabiu first positions 1 lakh second position 40,000 third position 20,000 fourth position 10,000 fifth position 5,000 Peki matung na myamam kana taram nokchare Desam Kaksing Local General Council na mithoi mihelaba Mahiroi Singh mana piduna pung thogatpagi thoram ngasi Wabagai High School da pangthokre thoram aduda Kaksing Kendra gi MLA Y Surchandra Desam Eloison gi President M Angamba Wabagai Kendra gi MLA MD Fazul Rahim School asigi Headmaster TS Rajendra Susarugya ke Manipur Board na loba class 10 gi exam da Kaksing General Council gi manung da leiba mark cha da marfu manga gi mathakta panglakpa Mahiroi 13 da mana matung piduna pung thogatke National Service Scheme ki makada More College ki Mahiroi singna More Kaichel area gate number 2 amasung gate number 1 gi akoibada lam 2 sengkre kemasi pamang thagi kunthra dagi hoduna tha sigi taruk phawba sathagadabari program officer D John Hawkipna More town asi nomu gi amotpa hengalapana luna na thamnana bagi pandamda lam 2 sengdokpani haike Yaripo Government Aided High School campus da power substation saba yarui haina School asigi Mahiroi Singna tha asigi amadagi khutang sara henbagi khongjang ngasidagi hena kansin kibaga loinena power substation ki mafam hongdoktriba fawba Mahiroi anina matam kaktana sara henbagi khongjang sangsinkhre khongjang sangsilbi Mahiroi sanjara nina tha asigi amadagi Mahiroi mapanna khutang sara henbagi khongjang sangsilaba fawba School asigi chairman
civil society amadi mairoi lup singna khongthang asi chummi natraga lali haiba phongdurakre mairoi singna school campus da power substation sabiganu haina sangshiliba khongthang asi soibra haibadu phongdopira u hiramasida miyamna miyeng sangbiu school campus tagi power substation hongdoktrabadi sidriba fawa khongjang sangsinbani haike school ji ke chairman oiba labor organization student union singna kemtang hasiba ba mateng pamira ko de akoina tawriba ji amna la labra kemte mateng pamira hai ba student union singna power house na kam jaga to hongdoktre pa ba si ba jarai National Vector Borne Disease Control Program ki makhada tin kang sandok palena singdagi section thorang lokhotna nabagi awareness thoram ama HM Higher Secondary School Kaithilman bi da pangthokre thoram aduda CMO Kangpukpi Dr. Sinte school ki founder secretary SS Singsitsu sarugya khe medical officer Sintena Japanese encephalitis laina dagi ngakthokna naba kang na sikhaloi dabani yumgi akoi balu nana thamaga loinana hidak lupthoklaba kangkal sing sijinabiu miyamna laina asidagi pakatpagi mahutta tawgadaba amasung tawoidaba sing ngakna chatpiu Sadar Hills ki manungda laina asi positive oiba mi hum thengnare makoi tongan tongan ba hospital singda laying ni haike Kaithal Manbigi Village Authority member amadi mahiroi singna sarugya ki thoram aduda malaria technical supervisor ke Raymond Kupkonsu resource person oina sarugya khe Moirang Kendra gi manung sanna ngangkhal awai upper primary school gi watna leiriba oza tharakpagi mahutta school asigi headmaster in charge transfer tokiba yaningdaba phongdoktuna school asigi mahiroi parents school management committee gi members singna school asida wakarifam chatakre school asigi headmaster in charge lakchingaida mutluraba school ni mark lakpadagi mahiroi masing yamkalakpaga loinana school gi sawa thawangda achoba thawdang lawriba oza amani athuba matamda awatpa oza sing tharakpaga loinana headmaster in charge ki transfer order kakadabani hairi Sendra Road ta phamliba hotel amadi dukan singdagi yu liter chamarom amadi yungang bottle manga ngarang moirang police amadi Sendra Road Meira Paibi Sendra Road Youth Development Association gi members singna phagalaba matungda mai thaduna mangan khre ngarang Bisnupur district ki manung chanba tera khongsang bi makha lekai dagi sahi marfu helaba kunjo kowa mai basaba mi amagi mayumdagi moirang police na tokege ko ani phagale Phagalaba tokege ko ani adu jila parisad member Mutum Bir Chandra Singha ga loinana forest department ki miyoi singda kusina khre Nab amadi Manipur student guardian organization na punna sinduna singjamai da leiba Universal Students Academy da drug lana sijinabagi matangda awareness thorum ama pangthokre thorum adu da organization ki secretary S Sumati academy asigi principal S Sarmalini Nab ki SI Samu Su sarugya khe Japanese encephalitis ki matangda Saiton Bazar Community Hall da awareness campaign ama pangthokre thoramadu da district medical officer Dr. Navakishore health supervisor Inaugi Singh yauna marilainaba official singna sarugya khe district malaria officer Bisnupur amadi Saiton Gram Panchayat subordinate congress committee Saiton na puna sinduna pangthokpa thoram aduda kangkhal kayasu hidak luthokhe Basikong Gram Panchayat amadi CRCL club night club Maira club amadi BPYC Club Marigi Volunteer Singa Medical Directorate ka kusamnaduna ngasi Basikong Gram Panchayat ki mafam singda kang hida kapthokre Basikong Gram Panchayat ki Pradhan Tourism James na Japanese encephalitis tagi ngakthokna ba kang hida kapthokpagi thabak asi chathabani hari Prodigal Films Production na nauna puthokadaba feature film Chaithengi yaifa thongni thoram ngase Porompat Crossing da leiba S Kumar Film Studio da pangthokre The Abonmai XL na producer Jitendra Ningombagi story amadi screenplay oiba film asigi director na Jit Yumnamni thoramadu da film forum Manipur gi chairman Surjakanta amadi senior director Gil gi general secretary Jitendra Ningombasu sarugya khe Progressive Writers Association gi member Bimola koijamna iba amadi sakpa kuiraga helakle haiba video album ama ngasi Irabut Bhavan da leiba association gi office ta phongkhre thoramdu da CPI gi Langol Iboyaima Salam Tomba amadi Laimujam Ramesandra sarugya khe Rifleman longnanabagi physical efficiency test ta mai pakraba candidate singi manungda admit card lahodaba candidate singna passport photo aniga loinana second MR ground gate pavilion da report togduna admit card sananaba honabiu written test ha sigi manga gi ayuk pung 8 dagi mari fawbada pangthokani haire hauzik sanbagi pau
ngasi sanamagi pauda Dr. Kangabam Romeo Maitena Luchingba Arunachal Mountaineering Expedition Team na Lada Himalaya da Leiba Footlisting Kun Chatruk Humputal Wangba Mount Stock Kangri Chingdol Matolongkre Arunachal gi Youth Affairs and Sports Department ta Adventure in Charge Oriba Romeo na Luchingba Chingaroi Taruk asina Glacier Sing amang ata thokandanaba staff singi support yaudana inau nauna appal stole da expedition asi pangthokibani Dr. Romeo experience leiriba chingaroi ama oibaga loinana insolusingani taramathoida hanbo oina nupigi Mount Everest expedition amasu luchingduna nupi chingaroi anina world record thangke tongan ba expedition kaya dasu mahang luchingke Mountaineering amasung adventure sports sawat hananaba mahang lawriba thaudang sakhangbo oina Arunachal State Award anirag ikai khumnakraba chingaroi ni Mount Stock Kangri matolda salai taret ki firal yungki hari Maitei Council Morena Sinduna friendly football match ama Eastern Science School ground sanakre ISL Football Star of India amasung More 11 ga sanakiba match aduda ISL Football Star na goal taruk amada thoike Guwahati da September 10 dagi pangthokadoriba Kunipan Suba East Zone Athletics Championship amasung Lucknow da September 13 dagi pangthokadoriba Yankei Taruk Suba National Open Athletics Championship ta saruk yagadaba Manipur team khanbagi trial selection tha asigi taruk ta Khumal Lampak Stadium da pangthoknagani Chanoi singna masagi chahi proof tawnanaba certificate ka loinana ayuk pung 3 ta report tawnaba khanglakli Jiri da Sathariba Ahumlak Suba K Nena Singh Memorial Kang Tournament ngasidagi Kalimai Mandap Jiribam da hokre ngasi sanakiba match ta MNC Nthembamna Ichel Club Divongbu Panjal Tarahumdai da Maitiba Pikre Jiribam da Sathariba Tarahumdai Suba Chandam Inungandi Memorial Mini Boys Football Tournament ki ngasi sanakiba ahanba match ta PYC na Oriental Club pu goal amasino da Maitiba Pikre ani suba match ta Sikkim YC na Ichel Club Divongbu Tarasino da Maitiba Pikre Makataba sanabagi pau boyaring thongjumtagi phangbigani Sanabagi makataba pauda Women's Football Eastern Sporting Union Wangkai International Football Sanaroi and Manda Kinigi Fajaba performance uduna sankiba goal anina Kripsan Naurem Thongbu Maitiba Pikre All India Football Federation gi miyang makata All Manipur Football Association na sinduna tha sigi tang kunithoi team manga na saruk yaduna Khumal Lampak Artificial Turf Ground da chathariba Women National League Pre-Qualifying Round gi ngasi sanakiba Anisuba Leki sanakiba ahanba match ta Eastern Sporting Union Wangkhaina Kripsa Naurem Thongbu goal ahum amada maithiba pikibani Eastern Sporting Union Wangkhaigi Maipapugi goal singadu International Footballer M Banda Kinina match ki tare suba mari Yangkhai mari suba minita goal ani sanki atopa goal aduna W Ranjibalana match ki taranipal suba minita chanduna match asi maipakibani Mighty Auraba Kripsa Naurem Thongi Amatangareba Goladu International Football Sanaroi and Ratan Balana match ki ahum suba minita sankibani match asida Eastern Sporting Union Wangkai ki Sanaroi Rebecca Oinam K Tony Devida Center Referee yellow card piki League asigi anisuba match ki sanakibada Manipur Police Sports Club na NYTIC Okram Chutekpu goal mapal sinoda yamna laksana maithiba pikre Manipur Police Sports Club ki Maipapugi goal singadu NG Balana match ki tara suba kuntaruk suba kuntra mapal suba madi humpu taruk suba minita goal mari sanki atopa goal singaduna KIS Surbala NG Anjibala A Sakhitombi S Pramodini amadi S Teji Balana match ki humpu suba kuntra tres suba kunmanga suba nifunithoi suba madi yangkhai mathoi suba minita chanduna match asi maipakibani Sathariba League asigi mathangi match tha asigi tang mangagi nungthilpung ama makhai tabda YWC Langthabal amadi Manipur Police Sports Club ka sanagani ani suba match nungthilpung ahum makhai tabda Eastern Sporting Union Wangkhai amadi NYTIC Okram Chuthe ka sanagani
Manipur Kang Association Sinduna Kaishamthong Elangbam Laikai Khabam Lakpa Mandopta Kangkhut Taranithoina Group Mari Thongna Khaidokuna Mamang Thagi Tang Kumapaldagi Sathariba Humpumathoi Suba Sarswar Sansing KCSI CBE Memorial League Kam Knockout Open Kang Tournament ki ngasi sanakhiba match ta IP team wangkoina KKCO LT Kaishamthong Elangbam Laikai bu Panjel Mapal ani kaptuna maithiba pikre hayeng match loiroi tournament asigi mathangi match tha sigi tang mangada hok kangkhut wabagai amadi AK nambol kangkhut ka sanagani Kakching Football District Sports Association Kakching na sinduna association asigi playground da team nipana saruk yaduna mamang thagi tang kumari degi Dr. TS Ojit amadi KK Trust Kakching na sponsor tawduna sathariba taramanga suba KSIS Laihau DB Memorial Super Division Football League Tournament ki ngasi sanakhiba ahanba match ta YPO Sorana IYA Kakching bu gol manga sinoda maithiba pikre YPO Soragi maipapagi gol singadu Ali Khana gol ahum chanki atopa gol ani aduna Nasir Hussain amadi Altab na chanduna match ase maipakibani tournament asigi anisuba match ki sanakhibada PYC kairakna SWC kairakpu gol ani sinoda maithiba pikre PYC kairaki maipakpaki gol ani adu M Sanayama amadi bungthotna chanki Chathariba tournament asigi hayeng first division gi ahanba match oina nukthilpung amaga minikun chatpada Aksa Kakching Khunau amadi KMSWC kairaka sanagani anisuba match nukthilpung ahunga minikun chatpada YDO Sora amadi YWU Kakchinga sanagani Sorbonne Association of India ki miyeng makhada tha sigi tang taretagi taramathoi phauba Punjab ki Lovely Professional University Bagalwada da pangthokadoriba Senior National Sorbonne Championship ta saruk yakadaba Manipur Sorbonne Association ki team Imphal thadokre Manipur represent torogadaba sanori singdi Y Yaifaba KS Johnson and Nauba TS Ranjan Y James B Birla Sharma TS Ajit Kumar Sharma E Indrajit I Singland A Dinku L Anin Kumar W Tondon amadi KS Albertni Kiran KSIS High School lakpa amadi M Singlembana Manipur team gi manager amadi coach oigani Thagatari maka taba pauda ngasi nongmi oiba e ngasari pau ICAR Lamphel Patki Phangba Pauda Nasigi Khwaidagi Sakhiba degree Celsius Khwaidagi Ingba degree Celsius Kulumnoida Smixwino Nukshita Yauba Ising Manil Kisang Ayukta Sada Maripudaren Nukhilda Sada Maripudaren Ngasigi no chukide Hauziore da maru ba mukhana helungi potogasi nupa su sijinaba yaba phi makhal kaya puthulabadi Manipur gi economy da chawna hongba purakpa ngamgani haina Govindas Kothongjamna phongdukre Miye kuntham da Japanese encephalitis na nari haiba khangli haina Health Services ki Director Dr. Okap Ibom Sana phongdukre amadi Insurance tara manga tara tarukta lupa crore chami humphunipan hena khongatuna khwaidagi yamna tax khongat bangam ki haina taxation gi commissioner na phongdukre Nasigena ISTV ne pizero pamu tanslo shinjare ni tabidba singbo mukahanna khunjare